ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯝꯅꯦꯜꯗꯁꯨ ꯎꯔꯝꯃꯅꯤꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯉꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯗꯩ ꯀꯌꯥꯝ ꯂꯦꯞꯁꯜꯂꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯀꯌꯥꯝ ꯇꯧꯔꯒꯦ ꯑꯗꯨ ꯇꯧꯔꯒꯦ ꯑꯗꯥ ꯇꯧꯔꯒꯦ ꯍꯪꯕ ꯃꯌꯥꯝꯗꯣ ꯑꯩ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯍꯥꯏꯔꯛꯀꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯀꯌꯥꯝ ꯇꯥꯜꯂꯒ ꯂꯦꯞꯄ ꯉꯝꯕ ꯄꯣꯠ ꯆꯩ ꯉꯁꯤꯗꯤ ꯌꯦꯡꯍꯟꯗꯣꯏꯅꯦꯀꯣ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯎꯠꯂꯛꯑꯒꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯁꯟꯖꯔꯤꯁꯦ ꯑꯩ ꯎꯠꯂꯛꯑꯒꯦ ready ko ready leinaro mayam haide ula doine yamna fajaba poni kananda su leiba ngamdau mande aina ngasi leirise ai ula dauni ko tam tamna thamoi ga da paisanaro ko pai ko nang pai ya mayam sida leire ai kari leiba ngammano haido ai hangtoraga ula ka doine ko haidi yam fajaba aina su yam pamba potne ba ko sise aini yam pamba pot pamjana leijaba potne kai ma leune gari sakar ure he uhal me apote hangtoro kana ko ngeko mathun dagi tamna singdago ne ha ngeko ma tamna hangtoro dudagi hangtoro ma hangtoro 1 2 si phajabra mayam asi aina lepsan jaini si je ko phajabra ngamta YouTube paisa bemala pairage ai si thauba horge YouTube ki paisa na ai si lepsali ne ba ko sumai se payu se sakar do pamsar oi bane si sakar su pamsar oi hai mayam do si se lepsan mayam gaidi yongo ai gi YouTube ta gi lepsan ba ai gi isa gi paisa na leija ba kai no le ba cycle ne ba ko adu ke hai ni mayam na haide da no ko hambira ko mayam ma yaure hai ba Instagram daga hangi mayam se haidi ai bu nuksi ba hai tare sidare ai nuksi bi na paisa de am chope adu tawi ada tawi ke ke lepsan ma ngam ma doinu adu tawraga ko laga hai mayam ai si lepsan ma ngam ya ba jikti mayam to adu halli bani no ko kai ni tang khoi nei haidi ka hai tare thauba je khara chili tawe ba han ba mo we bani na adu sum thauraga di ko makani ai tare mayam si sum kom thoraga ko sum je ga to su last tam saka ado haidi ai hujiki gift to kamai tawe haidi ma aigi pay marup paisa ge tawe marup taw mandana kaino dagi aigi YouTube dai phang paisa si pot lai se kamai tawe phajadabra cycle se hoi cycle je asiyam phajai phajabana de gre law phajabana gre law re ma amaduni phajadra sine aigi kaino dagi YouTube te paisa lepsan jaba hai bu si mangai re ko kai hujiki to phajadabra ina phajai nani Fazaye kayam fazay yam fazay stage yaudrabnina haira ka dobo mayam du su ura ba haira ka do ise kai haini habda okay haini saban gi cover nate haira to ise ai khange ba ai kai haira ka ne habda cam lai ge ne ko haira to mayam se mayam yawe ba cam lai ba oira bra ne cam lai ge ne adu ne ada ne haina mayam haira ka do ne ba lai ke dawrage ha nate ba lai ba oir ke dawrage ba lai ba midi hingbe ya da bro mane lai ba midi hingbe ya da lai ba midi YouTube pai ba ya de hai ba lai bra ba lai ba oi tar su khoi di kaino ma taw ba ngam me ba phone thangdoga phone lai gira lai rogira ama le thangdoga video nam ba ngam me ba adu no ina khun ba noi mayam ama lai ba ko ina khun ba noi mayam am thangdoga nam ba ngam bra ba na sakto camera da ulaga nam ba ngam bra khoi di hai na nam ba ngam mi hai ba na tra phone ma pai raga asin ain hai ningi je comment mayam yawe lai ngona dumana sida doi saru pudi na sa su tawraga yengo haiba kyam wana hotna ge haido yengo ba aduga haidi video sidi sumta ge haidi deko haidi sigi da thawaina changsalaga miriam gi type da sida leidana khotana video da sumai tawraga sum leibe natte haiba akoi di 24 hours ja phone sida video namaga tawraga miriam oina leibe natte haijari ba koi di sakthi gera phajagera lai bo oigera ina khun bo oigera अखोई दी ओइनिंग बो ओइसनो बा कैसो काय दे बा साउब नत्ते को अदु पु रोइना म्याम हंगमन मदो हाइदी काय हाइमन मदो करी लेप्सल खुंबम लेते हाइ बाइदी काय लेप्सल लगे अदु तौरगे अदा तौरगे हाइबे दो अदु गे आइसी हापक पनी अदो म्याम साउब यादे आई म्याम दा नत्ते आइगोन याम नुसीबा हाइ तारे दना नुसी आइगोन फजा कमेंट पिरकबा नुसीबा मी सिंग दा प्रेंग तौबने सिदि नुसीदबा जिंग ऑपोजिट नि को हाइजे खंगम गनी नुसीबा मी सिंग दा प्रेंग तौबने बा सिने बा इलेप्शन जे हाइजे सिगे साइकिल अटेक पसे सि इलेप्शन जबने अदो मखा ताबदि म्याम आइना मिंत्रा दि पोल खरा ककपा अदुगुम्बा आइगी इचिनाउ सिंग आइगी अदो मैम ngसाइगी वीडियो दो अदु लोइग्रे अदुगी मखा तारक पसिना आई कैनो उलके हाइदी
ꯑꯩꯅ ꯃꯤꯟꯇ꯭ꯔꯥꯗꯒꯤ ꯄꯣꯠ ꯈꯔ ꯀꯛꯄꯅꯦꯕꯀꯣ ꯄꯣꯠ ꯆꯩ ꯈꯔ ꯀꯛꯑꯦ ꯐꯤꯔꯣꯟꯒꯨꯝꯕ ꯈꯨꯃꯨꯛ ꯕꯨꯠꯁꯀꯨꯝꯕ ꯑꯗꯒꯤ ꯑꯩꯅ ꯔꯤꯡ ꯂꯥꯏꯠꯒꯨꯝꯕ ꯀꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯎꯠꯂꯛꯑꯒꯦ ꯉꯁꯥꯏꯁꯦ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯕꯖꯥꯔꯁꯨ ꯀꯣꯏꯆꯠ ꯆꯠꯂꯨꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯍꯥꯞꯄꯛꯄꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯏꯗꯅ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯔꯤꯚꯤꯅ꯭ꯌꯨꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯀꯩꯀꯩ ꯂꯦꯞꯁꯟꯖꯔꯒꯦ ꯀꯩꯀꯩ ꯇꯧꯔꯒꯦ ꯍꯥꯏꯕꯗꯨꯗꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯅꯦꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯤꯟꯇ꯭ꯔꯥꯗꯒꯤ ꯀꯛꯂꯛꯄ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯁꯨꯝ ꯑꯁꯤ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯑꯍꯥꯟꯕꯁꯤ ꯕꯨꯠꯁꯦ ꯍꯥꯟꯅ ꯎꯠꯂꯛꯑꯒꯦ ꯈꯨꯃꯨꯛ ꯕꯨꯠꯁꯦ ꯍꯥꯟꯅ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯎꯞꯄꯒꯗꯤ ꯐꯖꯩ ꯎꯞꯄꯒꯗꯤ ꯐꯖꯩꯌꯦꯕꯀꯣ ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯉꯥꯎꯔꯤꯕ ꯇꯧꯋꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯁꯤꯒꯤ ꯕꯨꯠꯁꯦ ꯑꯩ ꯀꯛꯄꯅꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯨꯅ ꯂꯨꯄꯥ 700ꯀ ꯀꯌꯥꯅꯣꯝ 800ꯗꯤ ꯆꯪꯈ꯭ꯔꯦ ꯑꯩ ꯃꯥꯒꯤ ꯃꯣꯏ ꯗꯤꯂꯤꯚꯔꯤ ꯇꯧꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ 800 ꯃꯌꯥꯗꯤ ꯆꯪꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯀꯣꯠꯇꯣ ꯑꯩ ꯍꯥꯞꯄꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯁꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯀꯣꯠꯁꯤꯡꯗꯣꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯁꯨꯝ ꯆꯪꯉꯤ ꯌꯦꯡꯉꯣ ꯁꯤꯅ ꯕꯨꯠꯁꯇꯨꯅꯦ ꯑꯁꯤ ꯑꯩꯒꯤ ꯁꯥꯏꯖꯇꯤꯀꯣ ꯃꯌꯥꯝ 37ꯅꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯥꯏꯖꯇꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯤꯟꯇ꯭ꯔꯥꯗ ꯀꯛꯄꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯕꯖꯥꯔꯗꯒꯤ ꯈꯨꯃꯨꯛ ꯂꯩꯕ ꯈꯣꯠꯄꯒꯁꯨ ꯃꯥꯟꯅꯗꯕꯅꯦꯕ ꯈꯨꯃꯨꯛꯀꯤ ꯁꯥꯏꯖꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯆꯪꯉꯒ ꯍꯥꯏꯗꯤ ꯈꯪꯅꯀꯣ ꯂꯩꯌꯣꯕ ꯍꯟꯕ ꯈꯣꯠꯄꯗꯨꯁꯨ ꯀꯛꯁꯜꯂꯨꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯁꯤ ꯑꯩ ꯎꯞꯄ ꯌꯦꯡꯉꯛꯄꯁꯦ ꯃꯌꯥꯝ ꯃꯈꯥꯁꯤꯗꯤ ꯐꯖꯗ꯭ꯔꯦꯀꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯌꯦꯡꯉꯛꯀꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯩ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯀꯦ ꯑꯗꯨꯒ ꯈꯣꯡꯁꯦ ꯊꯥꯡꯒꯠꯂ ꯌꯦꯡꯒꯦ ꯁꯥꯎꯕꯤꯅꯨꯀꯣ ꯃꯌꯥꯝ ꯑꯩ ꯃꯣꯖꯥꯁꯤꯁꯨ ꯂꯧꯊꯣꯛꯀꯦ ꯑꯝꯇ ꯍꯥꯏꯗꯤ ꯆꯥꯕ ꯆꯥꯗꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯎꯠꯂꯛꯀꯦꯕ ꯃꯌꯥꯝꯗ ꯑꯩ ꯐꯤꯔꯣꯟꯒꯨꯝꯕꯁꯤꯗꯤ ꯁꯦꯠꯆꯜꯂꯒꯗꯤ ꯌꯦꯡꯉꯛꯑꯔꯣꯏꯀꯣ ꯃꯁꯥ ꯐꯖꯕ ꯁ꯭ꯂꯤꯝ ꯑꯣꯏꯕ ꯅꯨꯄꯤꯈꯩꯗꯗꯤ ꯌꯥꯝ ꯐꯖꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯏꯁꯥꯗꯤ ꯈꯔ ꯊꯥꯏꯌꯦꯕ ꯑꯩꯁꯦ ꯅꯣꯏꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯩ ꯃꯁꯥꯒꯤ ꯏꯁꯥꯁꯦ ꯊꯥꯖꯕꯅꯦ ꯆꯦꯟꯒ ꯌꯥꯎꯋꯦ ꯃꯥꯏꯁꯦ ꯁꯥꯏꯗꯇ ꯀꯩꯅꯣ ꯑꯩꯅ ꯐꯝꯕꯁꯤꯗ ꯌꯥꯗ꯭ꯔꯕ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯊꯥꯡꯒꯠꯂꯛꯑꯒꯦ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯍꯣꯏꯃ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗꯗꯤ ꯈꯤꯇꯪ ꯋꯥꯡꯕꯒ ꯃꯥꯟꯗ꯭ꯔꯅꯦ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯁꯨꯅꯦ ꯎꯞꯄ ꯀꯥꯟꯗ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯤꯒꯤ ꯕꯨꯠꯁꯦ ꯑꯁꯤ ꯑꯩꯒꯤ ꯂꯦꯗꯔ ꯖꯦꯀꯦꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯒꯤ ꯂꯦꯗꯔ ꯖꯦꯀꯦꯠꯇꯨꯒ ꯍꯧꯖꯤꯛꯀꯤ ꯐꯨꯔꯤꯠ ꯑꯃ ꯎꯠꯂꯛꯀꯅꯤ ꯁꯤꯒ ꯇꯧꯔꯒ ꯑꯗꯒꯤ ꯁꯨꯝ ꯕꯨꯠꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯟꯁ ꯎꯞꯄꯁꯨ ꯃꯉꯣꯟꯗꯗꯤ ꯖꯤꯟꯁꯀ ꯎꯞꯄꯁꯨ ꯁꯨꯝ ꯐꯖꯩ ꯑꯗꯒꯤ ꯖꯤꯟꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯏꯠ ꯖꯤꯟꯁꯇꯣ ꯑꯗꯨꯒꯨꯝꯕ ꯎꯞꯄ ꯁꯨꯝ ꯐꯖꯩꯗꯅꯀꯣ ꯑꯩ ꯁꯛꯁꯦ ꯉꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯇꯥꯏꯠ ꯖꯤꯟꯁꯇꯨꯒ ꯎꯞꯄꯒꯁꯨ ꯁꯨꯝ ꯐꯖꯩꯌꯦꯕ ꯃꯥꯗꯤ ꯑꯗꯨ ꯂꯩꯔꯦ ꯑꯁꯤꯒ ꯕꯨꯠꯁꯅꯦ ꯆꯦꯟꯁꯨ ꯌꯥꯎꯕꯅꯤ ꯇꯨ ꯁꯤꯗ ꯁꯤ ꯎꯕ꯭ꯔꯥ ꯆꯤꯡꯈꯠ ꯌꯥꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯃꯅꯨꯡꯒꯤ ꯊꯣꯛꯂꯛꯑꯦ ꯇꯣ ꯍꯣꯏ ꯁꯤ ꯆꯦꯟꯁꯨ ꯌꯥꯎꯕꯅꯦꯕ ꯃꯥꯒꯤ ꯇꯣꯡꯁꯟꯕꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯂꯩꯔꯦ ꯍꯥꯏꯗꯤ ꯊꯤꯡꯖꯟꯕꯗ ꯀꯟꯅ ꯖꯥꯛ ꯂꯥꯎ ꯆꯤꯡꯈꯠꯅꯗ꯭ꯔꯦꯗꯅꯀꯣ ꯆꯦꯟꯁꯦ ꯌꯥꯎꯔꯛꯑꯗꯤ ꯑꯗꯨꯒ ꯃꯊꯪꯗ ꯃꯌꯥꯝ ꯇꯨ ꯁꯤꯁꯦ ꯃꯥꯒꯤꯗꯤ ꯄꯦꯀꯦꯖꯇꯣ ꯑꯩꯅ ꯀꯥꯏꯈ꯭ꯔꯕꯅꯦ ꯆꯦꯔꯪꯗꯨꯁꯨ ꯀꯥꯏ ꯂꯪꯊꯣꯛ ꯀꯨꯏꯔꯦ ꯁꯤ ꯈꯔ ꯀꯛꯄ ꯑꯗꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁꯥꯡꯅ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨ ꯃꯈꯥ ꯂꯩꯕꯅꯦ ꯁꯥꯏ ꯃꯈꯥꯒꯨꯝꯕ ꯂꯩꯕꯅꯦꯕ ꯑꯗꯨ ꯌꯧꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯨꯠꯁꯤꯒ ꯄꯥꯕꯁꯨ ꯌꯥꯝ ꯐꯖꯗꯣꯏꯅꯦ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩ ꯃꯇꯥꯏꯗ ꯁꯨꯝ ꯍꯥꯞꯄꯝꯒꯦꯕꯀꯣ ꯃꯤꯅ ꯂꯤꯠꯂꯒ ꯊꯣꯛꯄꯗꯣ ꯑꯗꯨꯗꯣ ꯎꯠꯂꯝꯒꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ 100ꯔ 100ꯔ ꯑꯗꯥꯏꯗ ꯂꯩꯈꯤꯕꯅꯦꯕꯀꯣ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯔꯤꯡ ꯂꯥꯏꯠ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯔꯤꯡ ꯂꯥꯏꯠꯀꯤ ꯃꯥꯒꯤ ꯃꯃꯥꯏꯗꯨꯅꯦ ꯌꯦꯟꯁꯤꯁꯨ ꯇꯟꯖꯥ ꯆꯥꯗꯅ ꯈꯣꯡꯉꯦ ꯑꯌꯨꯛꯁꯤꯗ ꯅꯨꯡꯊꯤꯟꯁꯤꯗ ꯍꯥꯏꯕ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯔꯤꯡ ꯂꯥꯏꯠꯁꯤꯅ ꯑꯆꯧꯕꯗꯨꯅꯦ ꯃꯆꯥꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯅ ꯑꯆꯧꯕꯗꯨꯅꯦ ꯑꯩ ꯃꯥꯒꯤ ꯂꯥꯏꯠꯇꯣ ꯊꯥꯜꯂꯛꯑ ꯌꯦꯡꯒꯦ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯨꯒꯅꯦꯕꯀꯣ ꯄꯨꯟꯅ ꯑꯩꯅ ꯂꯧꯔꯛꯏꯁꯦ ꯑꯩꯒꯤ ꯄꯣꯏꯟꯁꯤꯗ ꯊꯤꯡꯖꯤꯟꯗ ꯌꯥꯔꯣꯏꯕꯀꯣ ꯃꯌꯥꯝ ꯑꯩ ꯆꯥꯔꯖꯔ ꯃꯈꯣꯛꯇꯣ ꯂꯧꯔꯨꯒꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯝꯖꯜꯂꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯠꯁꯦ ꯉꯥꯟꯕ꯭ꯔꯥ ꯌꯦꯡꯁꯦꯕꯀꯣ ꯑꯆꯧꯕꯅꯦꯕ ꯁꯤꯅ ꯂꯩꯔꯦ ꯃꯥꯏ ꯃꯈꯣꯛ ꯁ꯭ꯇꯦꯟꯁꯨ ꯌꯥꯎꯔꯦ ꯉꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯋꯥꯎ ꯁꯛ ꯐꯖꯊꯣꯛꯈ꯭ꯔꯦ ꯋꯥꯎ ꯁꯤꯒꯤ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤꯅꯦ ꯃꯨꯛꯕꯥꯡ ꯇꯧꯔꯀꯥꯟꯗ ꯆꯥꯕ ꯑꯩꯒꯤ ꯍꯦꯟꯖꯥꯡꯒꯨꯝꯕꯗꯁꯨ ꯉꯥꯜꯂꯤꯗꯅꯀꯣ ꯍꯥꯟꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯦꯟꯖꯥꯡ ꯃꯆꯨꯁꯤꯡꯗꯣ ꯌꯥꯝ ꯐꯖꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯊꯣꯛꯑꯒ ꯑꯉꯥꯟꯕꯗꯣ ꯑꯣꯏꯕꯒꯤꯀꯣ
चाबदो फजदेबे हिंजांग चाबदि फजरगे सक्ति फजना सेंग उरगे हिंजांगुंबदि उदेबा अदु सिदि यौना अखोइना केबा खोपदसु फजना उइदनाको असि मागी लाइट से चेंज तौगे सिना अमका ममसनबे हेना सिना आई कादा थानबा लाइट सिगुम मचुने सिना तो असि से लेखटके लेखटपसे लोय सि मचुदा लेखले तो सि मचुदा लोयरे सिना लेथबा मागी लाइट तो सिना लेखटपनिदनाको तो सिदा लेय तो सि फजदरा लेरे ऑफ तौग्रदी आई मसागी लाइट थोकले आई कागी अदुगा मथंगदना मागी स्टेनगा ककमिनाबनेबा स्टेनगा मसागा पुन्ने यावरगा मैम आइना कखिबदो 1,000 कयानोमदा कखिबने आई कावरे अदुसु आई लोय हापमगेको खादा सि लेय तो स्टेन असिदा लेरे स्टेन सिना सुमाइन तौरनी मागी नट लेबसे सिदा तौरा मसागी सोइन लोय सेमजनबीबनेबा नट सिदा हंतोगा सेमजनबने मसाना सुमाइन तौरगा हंतोगा तौरा सेमबनेबा अदो मैम हाइसिदि पानसनबा खोचनबगिदि आई उटलरोइगे कैगिन हार कांदा वीडियो से याम सांगतोखरनिबको स्टेन पानबा हाइसु हाइरमगनी लोइना हुजिकति टिकटॉक अदगी टिकटॉक हाइ रील्स कुंबा मयाम मनमनरबनिना सुमाइना रिंग लाइट से आई खक्तनेबा आइसु ngसाइदे हाइरे हाना रिंग लाइट आई लेरमे रिंग लाइट लेरमे यागिद्रबको आई रिंग लाइट तो अदुदगी तौबने मागी स्टेन गा हुजि रिंग यामना फजै चाउसु याम चावे आइनासु याम पामे बसिजे ममल से खितंग तांगदि पोचु लोइन फबनिदनाको मैम सिनि मैम आइगी हाइबबु बुटसिगा अदो हाइदि आई रिवेन्यू दे केमता लेप्सन देखो पैसागा मता फंगबा नते होय एड्स तगुम्बा एड्स सुजिपुदि खरा लाए स्पॉन्सर खुम्बा अमा नि गुम्बा लाए अदुदगी पैसा खरा फंगे हाइतार अदै अदु हेनबा कोइ एड्स तगी आइगी इसागी यूट्यूब तगी लाको खपदि आई ममांगदा अदु खतंग लाखिबदा गारिबा आई सेंग हाइदोइसिनि अदुइ ममांग मतुंगदे अमता लाक्ट्रिको हाइदि डॉलर दो सुद्रिबनिना अदो सि खक्तने मैम आई रिंग लाइट का बुटसिगा फुरिसिगा सि खक्ता चेंजबनेबा फतारदि सुम चंगका आइगी साइज ओइतारदि 37 साइज से सुम को सि सुम चाबने आइदि खोइ खुबोम नुंगबोम खर चावेबा चाव तारसु खोंगदि थादेबा पाएबा जानरे अदो मैम सि मंगाइरे ngasiगidi अदो आई मथंग वीडियो अमगा पुरा लाक्चरगे मथंग प्रेंग तौरपगा मुकबांग तौरके ngasiदी सिना साइड लोइसलगे मैम थैंक यू फॉर वाचिंग अदुगा आइना ममांगना ngसाइगे रिवेन्यू गी मतंग साइकिल उटपदो अदुदी आइने सु मैम दा फागी ओइ जोगा प्रेंग तौबने आइंगोंदे याम हंगबदुदा कै लोइसन कै लेपसलगे कै तौरगे अदु तौरगे हाइन हाइबदुदा ngang सोइबो खोपे यावबो तारसु सुम ngakpiramo viral जाथनगदौबगी महुत्ता को हाइदि थिना ngangakpagi mahutta nungsina leminase nungsina comment piro nungsina pangkamen halake thank you for watching मैम मथंग दमुका थेंगनरसे बाय बाय